Honorable MLA Paonam Brojen Singh 34-Wangjing Tentha asigi Ningthau Oibada Matik Chei. Hauji 34-Wangjing Tentha asigi Honorable MLA Paonam Brojen Singh dagi hena phaba candidate ama amuk Kendra asida tholaklaroi mamangdasu laikhidre mahakti dharma yamna leiba jat bijat khaidaba lairaba ina khunba khaidaba mahakpu yeknaba midana henna sanbiba ngamba mideng amatada Kendra gi mi kutingmapu yengba ngamba Kendra gi sengi isaw thokanduna lairaba praja amata chara helandana thami lanai gi paisana ahal lising kya gi all expensive pibiri sakthum puriba nupi lising tara gi mathakta tha khudingi lupa chani amasung seng kg taraga piduna sakumda mai muthandana thambiri sel tinghandana government employee amadi private job mi duna sanagadaba sinpham yeng duna pibiraga mi kya punsi hinganbiri ningai sawbo mi gisu maki aningba apamba thunganbiduna nungaina hinganbiri board hek ka khibadagi local area development fund lupa amata losin badi lairadana konadabana masagi lanai paisadagi puthoktuna kendra gi praja singa khusamnaduna thabak tawba leptabana lambi thong drain phataba leitre ising marang kaina phangnaba multipurpose water supply saba horakle kendra gi khugam khudingda agent amadi sub agent kya thagi honorarium piduna cheng sini mapung phan yelhali free the seng kya amasu botter thidana yenbiri ma ki manakta laktaba thidana tawbimal khangba mapi mapa amagumna mi khudingmak chap manana sembiri lambi thong yamna phaba praja gi award pa lehandaba smart kendra oinaba kanna hotna jariba kendra gi matik chaba ningthau ama oiri haibada haimanba thoktraba mi ama oiri mathakta panjariba wafam sing asita nataba thabak thorom kya ama MLA ama oina tawriba sing amasung ma ke asumba wakhalon kya amabu hainingai leitana penjaduna pamjaduna ngasi maktagi aikoina hanna worker oina bot piramba M Hemanta Singhadagi toklaga hauji MLA oibiriba P Brojen Singhada sagwachari amasung makha tarakpa bot khudingma honorable MLA da pijaragani haina media gi thongda phongdoksari basing MD Idris apokpa lekhidraba Sam Sarudin MD Zakir Khan apokpa lekhidraba MD Nasimuddin amadi Riyaz Khan apokpa lekhidraba MD Zunali MD Said apokpa lekhidraba MD Janamuddin 34/37 polling station phundre awang lakai haina su pausi asina makhatana phongdorokli adugo pangibso hibaur sungak pigani and thank you.